पाउशेदी जुम्फम ओइबा मरउइबा पाउ खरा अपडेट तौजरी NSIDCL na paikaliba lambi thong sempa kita baksing matam sana loisinanaba se minister ga ngasi wari sanakre National Highways and Infrastructure Development Corporation Limited ki makhada Manipur ki tongan ba mafam sing lambi thong sempa kita ba paikaliba si matam sana loisinanaba ngasi NSIDCL ki magong thong official sing made engineer sing kauduna se minister ki office ta wari sanakre Wari sanaba atuda NSIDCL na National Highway 37 Impal Jeribam Lambi amade atai highway sing Tamenglong Kongsang Mori bypass Barak Makru thong amade jangam bok pin sing bat tongan ba lambi thong sing sekot pagitha upai khalipa asi lochen gani aiduna pikeba madam ki manung da lochen na bakhan ki marweda se minister ki maike de ki Impal Jeribam Lambi semba ki thabak sa thariba asida hausa lambi mayai da leiba port hole ki saruk sing athobu matam da Mansendra gari chathok sasin tawbada kuthong thiba thoktana bakangan ke se minister ki maike ki hausik barak thong jadabada ki malpopa truck gari kya chathok sasin tawba yadriba asina hausik sagaliba barak thong asiju athobu matam ta loisinduna gari chathok sasin janhana bakan ke se minister ki maike ki thamlak diba wa phamsing asi thapoina pang taw pangam na ba hona gani hainasu NSIDCL ki official sing maike ki phongdorakhi aire atopa editorial ki kalam amada Laihangna District Council Bill 2021 review tawkani haiba wafam lakba Hausik Manipur ki asok wathok pawariba asi Manipur Hills Autonomous District Council Bill 2021 asine bill ase assembly mifam da puthok tuna khanade abigi matang da tongan ba singi civil society organization amdi students union singda lenga ki mafam da pen da phangdok tuna lengang na singi lamdam sing chakhona da bakina makta paikhalakliba go to hills ki ani sofa tangkak phawwa Boycott tawbi ki khongjang sangselakle masidana tana Senapati district shutdown tawbi ki khongjang sangsenkre aduba thenglabu se thengna bill ase constitutional oibra natragan oidabra haibedu review tawrad ba committee ama semble hana se minister na phongdoki ba si thaga ningai ne naina ningai oiribadi bill ase assembly mi famda pukhatuna khanagada bani abadi man tarok matamda Manipur leka ki meke ki bill ase Manipur thugaina na hona ba bill ne bill ase da leka ama ki manung da atopa leka ama leina ba wafam haibadi Chief Secretary Phauba ani thamgadabini aiba wapam yaure Maduna bill asi Manipur ki apun basaktam thogaina na basem bill amani chanaba yaroi aiduna se minister masamakna Phauba public meeting kyata yamna iseng thongna phangdok ba laikre adu hausik lakliba wafam amana bill asi ki matang da singge tongan ba district singda shutdown na singba ki thapak sangselakba laigang na paikhalakba go to hills ani suba tangak Phauba boycott tawrukpadagi bill asi review tawna ba committee semle aina langa ki mekai digi law thorakpani Maduna lengan lakulak di batabak si adugi matik thengman kre mang batak peluarga wakal tarki abat ko chap marare aina log bayare Manipur Hill Autonomous District Council Bill 2021 asi puthoruk tun lenga ki mafum ta thamlak matamda bill asi constitutional oidabra abadu matam sana khana naina huga dabani masigi damakta Manipur lenga ki law department chawk chawna leiri aduga lenga na half advocate general sulaire asumna law ga mari lena bathabak singa si lenga na mari lena ba department da sinaduna Madam sana kari akai bi yawi yawde habdu yakshin ba mathau tai akai bi yawragna bill asi unconstitutional oi habdu mayaksana matam sana khangantona ba khatana irang laktana bathabak lakhopam thokpani madu natana bill asi ki matang da tha amrom leibak irang hontuna ban blockade kiya satharak laba matung da bill asi review tawna ba hausi uwai da committee semlak pa habasti yamna thengmalle hiram asi ki matang da lega ki bari leina ba authority singna mitna singna mapa matam chana thabak pai kadau da basi yamna lali habad haiman ba thok loidra aina khalle Tasing pamakki di bill asi ki matang damyam gi brak da khananai na bagi tharum kya pang thok pamatam da de bill asi afabandate masi Manipur ki apun pa saktam thogana na bagi maram oi lainga ka bagi manung da lainga ka malaina bu hona duna lainga sasan ani thokna na hona duna Manipur thogaina na sin bani abasi de yamna sengna khananai na bada phongtok na khrabani maduna bill asi ki matang da Manipur da leiriba akhang haising asi ki manung da ain ge balam da khang hairaba singna su bill asi ki amang atong atu yamna kumna naida phamthoge Purnamagasi ki mathakta lengan na mapam patam chana bill asigi apapata adu mayek sengna pothokna public domain da thamgadabani abadi bharat ki lengak ta sumayek sena khan gadabani madu arbadi hauji bill asigi matang de irang kya sagatuna laitan lai roba Manipur da irang na pik thalabalam dam amagum ohalakna bagi asoba maram am oribasi lengak na taraina lopom thokte adu batheng labasu thengna bill asigi matang da naina ba committee ama semle hai ba sina topom thok mathau chap chana pangthokan bana chungani khalle JUF ki kendar ama phare ngarang numidang pung 10 rom taba matamda
Imphal West ki Thangmaiban Tarung area da lalauba mioi khara satok sejen tawre abiki pau tabadagi Taramanga Suba Sam Rifles amadi Lampel Police ki campaign team amana mapam aduda Thomjinduna thiba humba ki thabak sa thabada Zeli Yangrong United Front JUFJ ki kadar ama phare aire Parabam US ki maming podlauna kamai LS apu sahikon gamari apokpa abau kamai kawe Thangmaiban Moji Kuldagini mioi SE wang bong sa thaba matam da mahak 2020 ki December da JUFZ yawrakibane Magra lawlup asigi sel khongkatna bagi damakta Impal Valley area da leiriba mafam kete demand letter pisin bagi thapak tawi habasu khang bagamle aire Usiek lerak tabadagi jongchak pambi da til tarakpa oigani Wilong Kunogi Yongsak Sing Drone Sin na tilat ida kap thokre Senapati district ki manung chanda leiba Wilong Kunoda Jongchak pambi jamanga ki matak tama sakak na patel makalama tarak tunu Jongchak pak sanna Mang tak liba du kanana ba Manipur eka ki makata liba articles department set lang duna drone sin na ngasi tilat ida kap thokre Hiramasi ki matang tu Manipur eka ki horticulture and soil conservation department ki zone director ke Devadatta na paumi sing da ai Jongsak sing de til ta tu pak tana resi bagi thau du mafam adu gi akoi bada usek waya tum na hat ki bagi dagi waram bayai manhai Wilong Kunog da Jongsak pambi chamanga ki mathak ta pak tana til ta tu mang ki badu ai nga sa da ahung balak pa mati mafam adu ki akoi bada usek waya sing pak tana na hat ki badagi waram bayai til makhala du usek waya na yamna pamna sa bada na tana til adu ki masing so hengat hanana thambani usek waya sing mang ki bada til sing adu sa thok pinaba lai tabadagi Jongsak pambi sing sisilak bane Kulladugi Jongchak pambi sing til makhal amana landare aibagi pau bang badagi horticulture department na tha asigi taragani thoide sangsin ahanba tangka ki hida kap thoki khongsada du til makhal adugi sample khara purak tuna Indian Council of Agriculture Research Center Agriculture University da tha dun thijin bada til makhal asi semi lopar kawi marwena Jongchak amsung masige manaba pambi sing ta bani aiba khangbangam ki loidan institute asina cyphermetrin ko hidak makhal america man tawrake Atop pau umadana Manipur ga jumthang dari ba Assam umadina kalenda school hangba hawan na balengak sing na phire blau kre COVID-19 laiset asina maram udin lebak asida mahiloi sang sing matam kuina thing leiro matung da laiset asigi phibum kharama khai sar pharak padagi Manipur ga jumthang dari ba Assam umadina kalenda mahiloi sang sing hang pa huna da ba state lengak sing na lep na kre SNC dagi phang pau gi matungina Assam gi wene lak liba ning thau ka ban bit asida gi class 10 namade masaki mahiloi sing school amdi college sing da satuna mahi tam bayara gani aire Hira masih matang the state asigi Chief Minister Hemanta Biswa Sarma social media da phangdor bagi matungina state asigi saul gi web cabinet mi pham da class 10 nabadi mataki mairoi sing school ka bahuna da bagi phere pasi lau khebane masih da sunatuna mi pham adu da rhino samuganda ngak sen ba seed farm semgat ba karam puja namit da state holiday lau thok pa madin infrastructure sing semgat sa bagi pan kai ta bagi matang da kumna khana nai na ki aire Masih da sunatan ning thoka pa namit tagi hangba hugudur ba mahiloi sang sing asiti sing hapadi nante sing staff ko namag tangai fa da COVID vaccine kap thong na ba su khan kre aire pan baya ba state asigi na class 12 graduate post graduate amadi technical education ki one namit khani ki mamang tagi hang tok tuna mahausa gom mai damba hauna khrabani nakalamrom da Nagaland ki one su class 5 tagi 10 pa gi mahiloi sing lagliba October amadagi mahiloi sang sing hang tok na ba state lenga order tok tuna khan kre Pawasina makatan hai state asida COVID-19 nambaram oidun batam sangna thamloba ating badu tha asigi taraga tari tagi kuntra pawbada hiram ke hamrom da komthok nara bakangan gre masigi sarugam boina state asida class 5 tagi 10 pawba gi mahiloi sangsing da chada sama sit capacity da kaba haunara bakangan ke bane Nagaland ki chief secretary je alam na thoki ba order amagi batung da wafam asi September taraga hamdoi da pang thoki ba high power committee on COVID-19 ke review meeting da lep ke bane adumoina mag State asigi kungang ki lamsing dadi class 6 dagi 10 phawa gi mailoi sing hamit khaidong naraga sada yang khai mailoi sang sing da ka ba yaragani aike Masih da sunatna government office sing sum hausa gum mapung phana chalai ba hauragani adu marabak staff khudima COVID-19 gi vaccine dose animak tangai fadna kap thokada bane kari gum staff sing aduna vaccine kap thapana tragana dose amak tama kap ta arabati office karak matamda COVID test tawraga mit tara mangani khudingi negative hoiba report photokada bane ana state asida satna lakpa night curfew gi matam so Namidang pung mapantagi pung mari paupa tan silagani loidana cinema hall sing miwi chamba yang kai changhalaga hangdok payaragani hage sanabagi pau amada World Cup ki matungda Virat Kohli India T20 ki captain oiraroi UAE da pangthokadaba T20 World Cup ki matungda format asigi wan Indian team ge captain oibada ki toklagani ana Virat Kohli na sagol sinamita law hokre adoba makata na ODI amasung test cricket ki di captain oikigane
T20 escaper asigi warip asina Rohit Sharma khwaidagi telba format asigi captain oinana bagi lampi ama piraba yare. Twitter ki Virat Kohli ki post mahana post tawrakiba statman amana ai October da Dubai da pangthokadaba T20 World Cup asigi matungdagi ayangna T20 captain thatokna ba warip laure. Rohit Sharma Mumbai Indian ki IPL title mangarak lawbagi record na maram waraga Kohli na white ball ki captain wabagi matang wafung kya thorakiba laikre. Virat Kohli ki announcement asigi matungda thatorakpa BCCI ki statman amada makoina hausigi oinadi Virat Kohli ka wa khanari aire. Makatarakpa atopa pau amadana ADC bill tribal MLA sing pham thadokadabani JTSA Manipur Legislative Assembly Hill Areas Committee na pukhat ki Autonomous District Council Bill 2021 po House to Table tawkidabada tribal MLA sing tumina laithokli ba silaibak thibane miyam ki apam pathabak to onthok pangamdaba lusingba singa se moral ground da kudak ta pham thadokadabani haina Joint Tribal Students Association na phangdorakle Thangmai banda leiba hotel Dani Continental the pangthoba pau kai mifam amada All Input Students Union and All Input Students Union AISU Liangmai Naga Katimai Longdi LNKR Rongmai Naga Students Organization Manipur Amadi Zeme Students Organization Manipur ki apunba apex body amoverba JTSA ki joint secretary Jenthui Panmai Nahai Hilarious Committee na handak puthok na bill si Manipur gi singmis na matam kya gi tandu na lapo wa fam mane masida singgi MLA sing asira hiana thawai yaw na chana na ba hona bagi mhotat khangsin usinda dana tumina laithoki ba si yamna laibak thibane thawong asina makhoi sing asi miyang bilu singbu oibada mudik chade haiba mayek sengna takle marmasina makhoi kudimak moral ground da kudakta pham thato kadabane state asigi singmis na hojik charang na ba phibam amada leiriba asi singgi MLA sing asina thokan bane Asigumba matik chatraba emere minister kya laiba maramda singi khunja sing hojik su awaba kaya ga sagona duna hinglebani aike mara makhata na hai hojik singi district singi ADC dissolve tawdun lairibani COVID-19 ki laiset asina marab waradun mikhal phawba pangthok payadana laire asigumba chairaka sida hokiba kumja lising ani taraga mapanda thokiba ADC ki thabak lobage wapa madu ambukhana laingakna notification thoktuna makhata na process sa tharagani habasi jamna maram chade Mapa leitraba Democratic Institute asigi staff lognarba process pai khalibasi kanagum bukharana kudong chapal lognanabani aibada haiman bathokloi maramasina thabak dowi process asi ADC ki mikal pangthotuna thawbo sing matik sana leitri phawba chathaba yaroi karigumba nam haduna chatharglabadi sing ki organization singa khosamdra makhan makha kaya ki democratic oiba khongjang chathanaraba sem saduna leire masida lamda masida khundamina ripa atoba frokang loop singna lana lawigano Lenga kasina cingtam thong mana na chawkhana da paikali ba thabak thorum singa si taram logi adubo chawkha thorang ki thabu paikat pamatam da kanglon tumna miyam ki khalaga paikat piyo lamda masida paikat ba project em pamapung phana loisin ringi da sangha miyam da khosina ba itat tatana thengnani asigamba thawanga si matung da amu khana tawbi ganu tambenglogi oina su project kyamar mapung phana saba loitringi da sangharam bagi hojik phawba sinaba yadana leiba kyamarum yaure masigi manung da tambenglong Carpentry the labor water supply scheme asizu amane harvest scheme basi sahi ani rong ki mamang da minister sangaram labani adubo scheme basi dagi ising marik am phawa khunja sing da phangan bangam dre khongsang dagi taminglong phawu ki lambi asizu angapa phangna phibam patre nongju dhagi matam oibna 4x4 gari na trabadi set pangam da bagi phibam da laire masina district asigi sakko thorang ki thabak punumakta apan bo helle COVID-19 ki chiraba matam asida lambi thongi phibam aningai leitana fataba maram nam yamgi Thawai fawa mangba yaukhrabani maramasila legakna chingtam manana sakhona da chinda khak lawagi mahutta minister na hakthina na yengchin na thabakona mapung phana paikhat piu anasu Jenthui Panmai makhatana aike maragasi da Imphal West da mobile testing drive hauragani Imphal West district ki manung chanba tongan ba mafam sinda dukan phamli basing ayang dagi leptana sathagadaba COVID-19 ki mobile testing drive hauragani ana district asigi deputy commissioner TS Kiran Kumar na thadorak pa order mana phongdorakle Order na tugi matungin na test daw gutul ba mafama pati matam sing di intaw ka ba na mita sing jamay amasung pisum thong paja. Laibak wagpada naga mapan lambi amasung Rims Road. Zum sagay siya da thangbayban DM lambi sagol sind uripok lambi amadi uheng lekay lambi. Iray da tanggal bazar amasung thangja da pauna pajane. Mafam sing asigi kanagumba miyusin da COVID vaccine kakibagi certificate pahira ba amasung lamit tarit ni kimanung da COVID test daw kiba negative. Certificate pahira ba di test daw gutul ba asina konsiloi hanasu order ito na makatare.
अरोइबदा कंटेंट सिंग असिगी मरबोइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असेदगी येंबिरिबा पुनमक पथागसरी चैनल असिना तोमदा कानराबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरगलोइना लाइक एंड शेयर तौबसु कावबिगनु पुनमक पो अमका हन्ना थागसरी